ꯅꯣꯡꯁꯨ ꯌꯥꯝ ꯇꯥꯏ ꯅꯣꯡꯁꯨ ꯆꯨꯋꯦ ꯑꯗꯣ ꯑꯩꯒꯤ ꯃꯔꯨꯞ ꯅꯨꯄꯥ ꯑꯃꯅ ꯃꯥꯏꯔꯦꯟ ꯃꯟꯕ ꯑꯃ ꯃꯅꯨꯡꯗ ꯆꯥꯕ ꯍꯧꯕꯀꯣ ꯆꯛꯂꯒ ꯆꯥꯔꯗꯤ ꯌꯥꯝ ꯍꯧꯕ ꯑꯗꯨ ꯂꯧꯕ ꯂꯥꯛꯑꯣ ꯍꯥꯏꯕꯀꯣ ꯑꯗꯨ ꯆꯠꯂꯤꯅꯦ ꯍꯧꯖꯤꯛ ꯑꯩꯁꯦ ꯑꯩꯒꯤ ꯌꯨꯝꯗꯒꯤ ꯑꯗꯣ ꯌꯧꯔ ꯃꯇꯝꯗ ꯍꯥꯏꯔꯛꯀꯦꯀꯣ ꯎꯠꯂꯛꯀꯦ ꯁꯤꯅ ꯉꯥ ꯌꯣꯛꯄꯒꯤ ꯉꯥ ꯂꯩꯕ ꯄꯨꯈ꯭ꯔꯤ ꯉꯥ ꯄꯨꯈ꯭ꯔꯤ ꯑꯩꯒ ꯐꯥꯔꯁ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯌꯧꯕ ꯋꯤꯃꯤꯂꯨꯒꯤ ꯌꯨꯝꯅꯦ ꯁꯤ ꯌꯨꯝ ꯀꯝꯄꯥꯎꯟꯁꯨ ꯌꯥꯝ ꯐꯖꯩ ꯌꯨꯝꯁꯨ ꯐꯖꯅ ꯁꯥꯏ ꯑꯗꯨ ꯌꯦꯡꯕꯤꯌꯨ ꯀꯤꯍꯨꯝ ꯑꯩꯈꯣꯏ ꯈꯨꯟꯗꯁꯨ ꯀꯤꯍꯨꯝ ꯌꯨꯝ ꯃꯅꯥꯛꯇ ꯊꯥꯕ ꯀꯤꯍꯨꯝꯁꯤꯗꯣ ꯁꯤ ꯁꯦꯕꯥ ꯈꯔ ꯋꯥꯠꯄꯒꯤꯅꯦꯕ ꯆꯥꯎꯗ꯭ꯔꯤꯗꯣ ꯑꯩꯒꯤ ꯃꯔꯨꯞꯅꯦ ꯃꯥꯅ ꯁ꯭ꯄꯦꯁꯤꯌꯦꯂꯤꯁꯅꯦ ꯅꯣꯡ ꯇꯥꯕꯒꯤꯁꯦ ꯅꯣꯡ ꯇꯥꯕꯒꯤ ꯍꯧꯖꯤꯛ ꯕꯦꯔꯥꯅꯤꯀꯣ ꯏꯕꯥꯅꯤꯒꯤ ꯂꯧꯒꯗꯕ ꯃꯥꯏꯔꯦꯟ ꯃꯟꯕ ꯀꯛꯊꯩ ꯍꯥꯏꯕ꯭ꯔꯥ ꯍꯧꯔꯁꯤꯔꯣ ꯁꯤ ꯂꯩꯔꯗꯣ ꯀꯛꯊꯩ ꯂꯧꯊꯣꯛꯔꯁꯦ ꯁꯤꯀꯣ ꯆꯧꯍꯦ ꯊꯝꯁꯦ ꯀꯩꯅ ꯊꯨꯒꯥꯏꯁꯦ ꯍꯣꯔꯦꯟ ꯊꯨꯒꯥꯏꯁꯦ ꯄꯜꯂꯤꯕ꯭ꯔꯣ ꯑꯁ ꯁꯣꯝꯁꯨ ꯑꯃ ꯑꯆꯧꯕ ꯑꯃ ꯂꯩꯔꯦ ꯁꯤꯁꯦ ꯈꯨꯠꯅ ꯂꯧꯊꯣꯛꯄ ꯁꯤꯁꯨ ꯑꯅꯤ ꯂꯩꯔꯦ ꯁꯤꯗ ꯃꯁꯤꯡ 1 2 3 ꯈꯥꯠꯅ ꯁꯨꯝ ꯈꯥꯠꯅ ꯁꯨꯝꯕꯝꯅꯦ ꯑꯍꯨꯝ ꯂꯩꯔꯦ ꯁꯤꯗ ꯁꯤꯄꯝ ꯃꯥꯒꯤ ꯃꯔꯤꯁꯤꯗꯤ ꯊꯨꯗꯠꯄ ꯌꯥꯗꯦ ꯃꯊꯪ ꯆꯍꯤꯃꯨꯛ ꯄꯥꯏꯒꯗꯕꯅꯤꯅꯀꯣ ꯃꯥꯅꯦ ꯀꯗꯥꯏ ꯇꯨ ꯌꯦꯡꯉꯣ ꯇꯨ ꯋꯥꯅ ꯂꯧꯊꯣꯛꯄ ꯑꯗꯨꯕꯨ ꯑꯁ ꯆꯥꯕꯗꯗꯤ ꯍꯥꯎꯕꯁꯤꯗꯤ ꯃꯅꯨꯡꯗ ꯀꯔꯝ ꯍꯥꯏꯅ ꯂꯩꯕ꯭ꯔꯣ ꯅꯣꯏꯕꯨ ꯇꯞꯇꯅ ꯎꯍꯜꯂꯛꯀꯦꯀꯣ ꯃꯇꯝꯗꯤ ꯈꯔ ꯆꯪꯒꯅꯤ ꯂꯧꯊꯣꯛꯄꯁꯦ ꯍꯣꯏ ꯑꯍꯨꯝ ꯂꯩꯔꯦꯀꯣ ꯑꯍꯨꯝ ꯃꯔꯤ ꯃꯉꯥ ꯂꯩꯔꯦ ꯁꯤꯗ ꯑꯃ ꯂꯩꯔꯦ ꯁꯤ ꯆꯥꯏꯅ ꯇꯧꯁꯤꯀꯣ ꯑꯃ ꯂꯩꯔꯦ ꯉꯥꯏꯈꯣꯀꯣ ꯇꯥꯈꯤꯅꯨꯀꯣ ꯃꯈꯥꯗ ꯁꯣꯝꯁꯨ ꯃꯈꯥ ꯑꯅꯤ ꯑꯍꯨꯝ ꯂꯩꯔꯦ ꯇꯨ ꯂꯨꯝꯃꯦꯍꯦ ꯀꯦꯖꯤ 2 ꯇꯥꯒꯅꯤꯀꯣ ꯑꯁ ꯂꯨꯝꯃꯦ ꯆꯥꯎꯈ꯭ꯔꯦ ꯁꯣꯝꯗꯁꯨ ꯅꯨꯡꯉꯥꯏꯗꯧꯔꯤ ꯁꯤꯗꯤ ꯁꯤꯁꯤꯅ 1 2 3 4 5 6 7 8 9 ꯂꯩꯔꯦ ꯑꯗꯣ ꯁꯤ ꯍꯧꯖꯤꯛꯁꯤꯗꯤ ꯊꯨꯒꯥꯏꯕ ꯍꯧꯔꯁꯤꯀꯣ ꯁꯤꯁꯦ ꯊꯨꯒꯥꯏꯒꯗꯕꯅꯦꯕ ꯁꯥꯏꯗ ꯄꯤꯍꯦ ꯍꯠ ꯁꯤ ꯁꯣꯝꯅ ꯂꯥꯛꯑꯣꯗꯣ ꯁꯤꯁꯤꯅꯦꯕ ꯁꯤꯁꯦ ꯃꯅꯨꯡꯗ ꯈꯥꯠꯅ ꯁꯨꯝ ꯇꯔꯨꯛ ꯂꯩꯌꯦ ꯁꯤ ꯇꯔꯨꯛ ꯂꯩꯕ꯭ꯔꯣ ꯁꯤ ꯇꯔꯨꯛ ꯂꯩꯔꯝꯃꯦ ꯁꯤꯗꯤ ꯍꯨꯟꯗꯣꯛꯈ꯭ꯔꯅꯤ ꯑꯗꯨꯒ ꯑꯃꯨꯛꯀ ꯑꯇꯣꯞꯄ ꯊꯨꯒꯥꯏꯁꯦ 시시나 시수 ꯁꯨꯝ 맞다 ꯑꯁ ꯌꯥꯝ ꯈꯥꯕꯅꯤꯀꯣ ꯑꯗꯨꯝ ꯍꯣꯏ ꯁꯤꯁꯦ ꯑꯩꯒꯤ ꯈꯨꯠꯁꯦ ꯍꯧꯖꯤꯛ ꯆꯥꯛ ꯆꯥꯕ ꯅꯨꯡꯉꯥꯏꯔꯔꯣꯏꯕ ꯌꯥꯝ ꯈꯥꯕꯅꯦꯕ ꯁꯤꯁꯦ ꯃꯥꯒꯤ ꯀꯩꯅꯣꯗꯣ ꯁꯤꯁꯨ ꯇꯔꯨꯛ ꯆꯝꯗ꯭ꯔꯗꯤ ꯅꯨꯃꯤꯠ 2-3ꯗꯤ ꯑꯗꯨꯝ ꯈꯥꯈ꯭ꯔꯅꯤ ꯆꯥꯏꯅ ꯇꯧꯗ꯭ꯔꯗꯤ ꯌꯥꯗꯕ ꯆꯦꯡꯒꯤꯅꯤꯀꯣ ꯂꯩꯔꯤ ꯑꯍꯨꯝ ꯃꯔꯤ ꯑꯁꯤꯁꯨ ꯇꯔꯨꯛ ꯂꯩꯌꯦ ꯑꯌꯥꯝꯕ ꯇꯔꯨꯛ ꯂꯩꯅꯦ ꯗꯥꯎ ꯐꯥꯏ ꯆꯧꯕ ꯃꯈꯥꯏꯗꯣ ꯍꯣꯏ ꯑꯁ ꯃꯅꯨꯡꯗ ꯂꯩꯕ ꯃꯥꯒꯤ ꯃꯔꯨꯗꯣ ꯑꯁꯤꯁꯦ ꯑꯃꯨꯛꯀ ꯁꯦꯡꯗꯣꯛꯂꯒ ꯀꯩꯅꯣ ꯃꯅꯨꯡꯗ ꯑꯩꯈꯣꯏꯅ ꯆꯥꯕꯗꯣ ꯑꯃꯨꯛꯀ ꯂꯧꯒꯗꯕꯅꯦꯕ ꯁꯣꯝꯗ ꯑꯩꯒꯤ ꯃꯔꯨꯞ ꯑꯃꯅ ꯁꯤꯅ ꯈꯨꯠ ꯁꯤ ꯅꯟꯕꯁꯤꯅꯀꯣ ꯈꯨꯠ ꯁꯣꯛꯀꯗꯕ ꯍꯣꯏ ꯑꯗꯨꯅ ꯁꯤ ꯈꯔ ꯀꯩꯅꯣ ꯇꯧꯍꯟꯕ ꯁꯤꯁꯦ ꯄ꯭ꯔꯣꯁꯦꯁ ꯌꯥꯝ ꯆꯪꯅꯦꯕ ꯋꯥꯏꯀꯨꯞ ꯑꯣꯏꯔꯁꯨ ꯌꯥꯏ ꯍꯣꯏ ꯎꯐꯨꯟ ꯑꯣꯏꯔꯁꯨ ꯌꯥꯏ ꯑꯣꯏꯔꯁꯨ ꯌꯥꯏ ꯑꯗꯨꯒ ꯃꯥꯏꯒꯤ ꯀꯩꯅꯣ ꯃꯥꯏ ꯇꯤꯛꯂꯒ ꯀꯩꯅꯣ ꯑꯃ ꯊꯣꯛꯄꯗꯣ ꯂꯩꯇ꯭ꯔꯂꯣ ꯑꯗꯨꯁꯨ ꯌꯥꯏ ꯁꯤ ꯈꯨꯠ ꯅꯟꯗꯅꯕ ꯍꯣꯔꯦꯟ ꯊꯥꯡ ꯄꯥꯏꯕ ꯃꯇꯝꯗ ꯁꯣꯛꯗꯅꯕꯀꯣ ꯌꯦꯡꯁꯤꯀꯣ ꯌꯦꯡꯁꯦ ꯀꯟꯕ꯭ꯔꯥ ꯀꯟꯗꯕ꯭ꯔꯥ ꯍꯥꯏꯕꯗꯣ
ꯑꯩꯒꯤ ꯃꯔꯨꯞꯁꯦ ꯖꯪꯒꯜꯒꯤ ꯁ꯭ꯄꯦꯁꯤꯌꯦꯂꯤꯁꯅꯦ ꯇ꯭ꯔꯥꯏ ꯇꯧ ꯇꯥꯔꯦ ꯇ꯭ꯔꯥꯏ ꯇꯧꯕ ꯇꯥꯔꯦ ꯁꯤ ꯄ꯭ꯔꯣꯁꯦꯁꯇꯨ ꯌꯦꯡꯕꯤꯌꯨ ꯀꯟꯕꯅꯤ ꯁꯤ ꯊꯣꯛꯈ꯭ꯔꯦ ꯀꯟꯕꯗꯤ ꯀꯟꯕ ꯍꯧꯔꯦ ꯀꯟꯕ ꯍꯧꯔꯦ ꯇꯨ ꯁꯤ ꯆꯥꯒꯗꯧꯕꯅꯤ ꯍꯣꯏ ꯃꯅꯨꯡꯒꯤ ꯁꯤ ꯀꯣꯕꯔ ꯍꯟꯅ ꯂꯧꯊꯣꯛꯀꯅꯤ ꯑꯗꯨꯒ ꯃꯊꯥꯡꯗꯁꯨ ꯂꯩꯔꯤꯀꯣ ꯍꯣꯏ ꯍꯣꯏ ꯁꯤ ꯐꯖꯅ ꯂꯧꯊꯣꯛꯇ꯭ꯔꯗꯤ ꯈꯥꯕꯅꯤ ꯍꯣꯏ ꯁꯤ ꯑꯃꯗꯤ ꯁꯛꯁꯦꯁ ꯑꯣꯏꯔꯦ ꯁꯤ ꯃꯅꯨꯡꯗ ꯃꯆꯥ ꯑꯃ ꯂꯩꯕꯗꯣ ꯁꯤ ꯃꯥꯏꯗ ꯂꯧꯔꯒꯀꯣ ꯍꯣꯔꯦꯟ ꯆꯥꯒꯗꯕꯅꯦꯕ ꯀꯥꯏꯁꯨ ꯀꯥꯏꯒꯜꯂꯦꯕ ꯐꯖꯅ ꯂꯧꯊꯣꯛꯇ꯭ꯔꯗꯤꯀꯣ ꯃꯥꯒꯤ ꯄꯤꯁꯇꯨ ꯐꯖꯅ ꯊꯣꯛꯔꯣꯏꯕ ꯑꯁ ꯁꯤꯗꯤ ꯐꯖꯅ ꯀꯟꯈ꯭ꯔꯦ ꯀꯥꯏꯈ꯭ꯔꯦ ꯆꯥꯎꯔꯕꯣ ꯆꯥꯎꯔꯦ ꯇꯨ ꯁꯤꯅꯤ ꯌꯥꯏ ꯌꯥꯏ ꯍꯣꯔꯦꯟ ꯀꯩꯅꯣ ꯇꯧꯔꯁꯦ ꯆꯤꯃꯥꯒꯨꯝꯕꯗꯤ ꯊꯥꯈ꯭ꯔꯦ ꯍꯣꯏ ꯊꯥꯈ꯭ꯔꯦ ꯏꯟꯆꯤ ꯑꯃꯒꯨꯝꯕꯗꯤ ꯁꯤꯗꯤ ꯐꯩ ꯁꯤ ꯐꯥꯎꯗꯤ ꯌꯥꯏ ꯏꯟꯇꯔꯦꯁ ꯂꯩ ꯑꯁꯤ ꯍꯥꯏꯕꯖꯥꯠꯅꯤ ꯁꯤ ꯂꯧꯊꯣꯛꯄꯁꯦ ꯁꯤꯁꯨ ꯆꯥꯎꯔꯕꯣ ꯆꯥꯎꯔꯦ ꯑꯣ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯃꯔꯨꯞꯒꯤ ꯌꯨꯝ ꯃꯅꯥꯛꯇꯒꯤ ꯂꯧꯕꯅꯦꯕ ꯁꯤꯁꯤ ꯄꯥꯝꯕꯤꯁꯤ ꯀ꯭ꯂꯥꯏꯝꯕꯔ ꯁꯤ ꯒ꯭ꯔꯦꯞꯀꯨꯝꯅꯀꯣ ꯄꯝꯀꯤꯟ ꯃꯣꯏꯒꯤ ꯐꯦꯃꯤꯂꯤ ꯑꯃꯅꯦ ꯀ꯭ꯂꯥꯏꯝ ꯁꯤꯁꯦ ꯀꯔꯤꯁꯨ ꯁꯤꯔꯔꯣꯏꯗꯕꯅꯦ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯁꯤ ꯄꯥꯝꯕꯤꯗꯣ ꯁꯤ ꯀꯦꯟꯕꯗꯣ ꯊꯨꯗꯦꯛꯇ꯭ꯔꯗꯤꯀꯣ ꯁꯤ ꯑꯐꯇꯔ 2 or 3 years ꯃꯇꯨꯡꯗ ꯑꯗꯨꯝ ꯄꯟꯅꯦ ꯁꯤꯗ ꯃꯥꯏꯔꯦꯟ ꯃꯅꯥ ꯏꯕꯥꯅꯤꯒꯤ ꯌꯦꯟꯁꯥꯡꯗ ꯍꯥꯞꯅꯤꯡꯉꯥꯏ ꯈꯔ ꯂꯧꯍꯧꯁꯦ ꯃꯥꯒꯤ ꯃꯅꯥꯁꯨ ꯈꯔ ꯂꯧꯕ ꯌꯥꯕ ꯅꯠꯇ꯭ꯔꯣ ꯁꯤꯒꯨꯝꯕꯁꯦ ꯑꯁꯤꯁꯤꯅ ꯃꯥꯏꯔꯦꯟ ꯃꯅꯥ ꯄꯝꯀꯤꯟ ꯂꯤꯐ ꯄꯝꯀꯤꯟꯒꯤ ꯃꯅꯥꯒꯤ ꯃꯇꯣꯟ ꯀꯣ ꯁꯤ ꯊꯣꯡꯒꯗꯕꯅꯦꯕ ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯗꯣ ꯁꯨꯡꯁꯤ ꯑꯩꯈꯣꯏ ꯔꯣꯝꯗ ꯁꯨꯡꯁꯤ ꯍꯥꯏꯌꯦ ꯑꯗꯨꯒ ꯆꯥꯒꯗꯕꯀꯣ ꯃꯔꯣꯛ ꯃꯦꯠꯂꯒ ꯍꯣꯔꯦꯟ ꯌꯦꯡꯂꯁꯤ ꯁꯤꯁꯤꯅ ꯅꯣꯡꯀꯥꯡꯍꯥꯏ ꯃꯅꯤꯄꯨꯔꯤꯗ ꯅꯣꯡꯀꯥꯡꯍꯥꯏ ꯑꯩꯈꯣꯏ ꯂꯣꯟꯗ ꯃꯖꯝꯁꯤ ꯀꯧꯕꯗꯣ ꯅꯣꯡꯀꯥꯡꯍꯥꯏ ꯄꯥꯝꯕꯤ ꯌꯥꯝ ꯂꯩꯕꯅꯤ ꯌꯥꯝ ꯄꯣꯄꯨꯂꯔ ꯑꯣꯏꯕꯀꯣ ꯑꯩꯈꯣꯏ ꯈꯨꯟꯗꯁꯦ ꯋꯦꯗꯔꯁꯦ ꯌꯥꯗ꯭ꯔꯦ ꯉꯁꯤꯒꯤꯗꯤ ꯍꯧꯖꯤꯛꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯍꯧꯖꯤꯛꯁꯤꯗꯤ ꯌꯨꯝ ꯀꯥꯔꯅꯤ ꯑꯞ ꯀꯥꯔꯤꯕꯅꯤ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯃꯔꯨꯞ ꯌꯨꯝꯗ ꯑꯗꯨꯒ ꯏꯕꯥꯅꯤꯒꯤ ꯑꯥꯏꯇꯦꯝ ꯆꯥꯒꯗꯕꯗꯨ ꯁꯦꯝꯂꯒ ꯆꯥꯔꯅꯤ ꯁꯤ ꯌꯨ ꯒꯥꯏꯁ ꯑꯁꯤ ꯈꯪꯕ꯭ꯔꯣ ꯈꯪꯗꯕ꯭ꯔꯣ ꯑꯩꯈꯣꯏ ꯂꯣꯟꯗ ꯃꯉꯦꯡ ꯀꯧꯋꯦ ꯃꯥꯒꯤ ꯀꯩꯅꯣ ꯊꯣꯔꯟꯁꯨ ꯂꯩꯕꯗꯣ ꯃꯅꯤꯄꯨꯔꯤꯗ ꯃꯇ꯭ꯔꯨꯕꯤ ꯃꯔꯣꯛ ꯃꯦꯠꯄꯗ ꯈꯔ ꯍꯥꯞꯅꯕ ꯂꯧꯋꯦ ꯁꯤꯁꯤꯅ ꯑꯩꯒꯤ ꯃꯔꯨꯞ ꯅꯨꯄꯥꯒꯤ ꯌꯨꯝꯗꯅꯦ ꯍꯧꯖꯤꯛ ꯃꯥꯒꯤ ꯀꯤꯆꯦꯟꯗ ꯆꯪꯉꯁꯤ ꯑꯩꯈꯣꯏ ꯌꯨꯝ ꯃꯊꯛ ꯀꯣꯂꯣꯅꯤ ꯂꯩꯕꯁꯤ ꯆꯤꯡ ꯃꯆꯥꯗ ꯂꯩꯕꯀꯣ ꯚꯥꯏ ꯁꯤꯗ ꯇꯧꯁꯤꯔꯣ ꯀꯤꯆꯦꯟꯗ ꯇꯧꯁꯤꯔꯣ ꯍꯥ ꯁꯤꯗ ꯀꯤꯆꯦꯟꯗ ꯑꯣꯏꯅ ꯇꯧꯔꯁꯤꯔ ꯃꯥꯏ ꯃꯅꯥꯛꯇ ꯁꯤ ꯌꯥꯕ꯭ꯔꯣ ꯑꯣ ꯑꯗꯨꯗꯤ ꯐꯔꯦ ꯁꯤꯗ ꯇꯧꯁꯦ ꯂꯐꯣꯏꯁꯨ ꯁ꯭ꯀ꯭ꯋꯥꯁꯁꯨ ꯂꯣꯏ ꯁꯨꯔꯦ ꯍꯧꯖꯤꯛꯁꯦ ꯃꯥ ꯑꯁꯤꯁꯦ ꯐꯨꯠꯂꯅꯤꯕ ꯐꯨꯠꯂꯒ ꯀꯩꯅꯣ ꯃꯥꯒꯤ ꯀꯣꯕꯔꯗꯣ ꯂꯧꯊꯣꯛꯀꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯆꯥꯔꯝꯗꯥꯏꯗꯀꯣ ꯀꯣꯕꯔ ꯑꯃ ꯃꯆꯥ ꯑꯃꯁꯨ ꯂꯩꯕꯅꯦ ꯑꯗꯨꯁꯨ ꯑꯃꯨꯛꯀ ꯂꯧꯊꯣꯛꯀꯅꯤ ꯍꯣꯔꯦꯟ ꯑꯃꯨꯛꯀ ꯁꯦꯡꯗꯣꯛꯄ ꯎꯍꯟꯒꯦ ꯁ꯭ꯇꯦꯞ ꯕꯥꯏ ꯁ꯭ꯇꯦꯞ ꯑꯍꯥꯟꯕꯗꯣ ꯁꯤ ꯀꯣꯕꯔꯁꯤ ꯑꯗꯨꯒ ꯁꯤꯗꯣ ꯅꯦꯛꯁꯇꯣ ꯁꯤ ꯑꯣꯏꯒꯗꯧꯕ ꯐꯖꯅ ꯁꯤ ꯂꯧꯊꯣꯛꯇ꯭ꯔꯗꯤ ꯈꯥꯕꯅꯦꯕꯀꯣ ꯁꯤ ꯑꯣꯏꯈ꯭ꯔꯗꯤ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯈ꯭ꯔꯦ ꯁꯤꯗꯤ ꯇꯣ ꯁꯤꯠ ꯅꯥꯟꯈ꯭ꯔꯦ ꯇꯣ ꯄ꯭ꯔꯣꯁꯦꯁ ꯌꯥꯝ ꯆꯪꯅꯩ ꯁꯤꯁꯦ ꯍꯧꯖꯤꯛꯁꯦ ꯀꯩꯅꯣ ꯃꯨꯟꯅꯤꯡꯉꯥꯏ ꯁꯤ ꯃꯇꯨꯡꯗꯗꯤ ꯆꯥꯕ ꯌꯥꯔꯦ ꯃꯇꯨꯡꯗꯗꯤ ꯆꯥꯕ ꯌꯥꯔꯅꯤ ꯃꯔꯣꯛ ꯃꯦꯠꯀꯦ ꯍꯥꯏꯔꯁꯨ ꯊ꯭ꯔꯥꯀ꯭ꯔꯤꯃꯟ ꯈꯣꯊ꯭ꯔꯥ ꯈꯨꯄꯦꯇꯦ ꯇꯦꯄꯦꯅꯣ
มันคีบดูเขาที่เราทบปอแร่สิ่งดูเม็ดแล้วเนี่ยpassion fruit available em yêu xì xé búa tàu đó bạn tụi mà sai gì coi gì cái gì mình phải để Thai. hả Cắt thai. cắt thay đồ mồm này cái đó bạn xì xé na trăm phút búa oi cái đó có xì mà em nói nè xì để yêu kỹ xì xé khơi luôn đó mangai si kowe adu manipuri da motrobi ko motrobi kowe adu si si kaino lere chanam lere duga sing ginger su khara yorni si umro king chili si yorni adu si si khoi ye songsi de manipuri lan Thai. kathai si si mix toraga surani ba hoi torse sisna masai ibani na chibdo ibani semdo sungsi hebdo khoi yamalanda duwa sina mare mana ne ba saning mana khang mangam dre kuno awan jangan lo always ya 사부가 허부가 옛날이면 좀 노대 사죠 왜 umrona 매버게 마오드 놈씨가 dạ thôi tuh sisi sila pukam dah hab ni dua sisi Maria menase Maria menasum dari oh sorry sisi melizna semai melizna sisi lah mix store ni pak sabi ni 하버디 옥사드게 행기 도에 umro기 남농 시버가 시 왜 송시게 남신 농 시버가 심로 메퍼세 이탄다 따라니바 어또부서 얌 렘리 시 당타이 크라 카타 카이독네 마디 시시 오 마기 토도 얌 요네바 adu madi mare managa chak khata jawa tare madi khra hazang nungai taba kan jaw ko ja Rồi. Xin best rồi. sa su jawa ya de Cái này tiệm thau cái stroke hay gì sao vậy tiệm. ho bodi han ngale te sim mro me paga mare ngi manadu ꯆꯥꯛꯀ ꯐꯖꯅ ꯃꯤꯛꯁ ꯇꯧꯔꯦꯕ ꯑꯗꯨ ꯁꯤ ꯃꯤꯛꯁ ꯐꯖꯅ ꯇꯧꯔꯦ ꯑꯗꯨꯒ ꯆꯥꯁꯤꯡꯉꯦꯀꯣ ꯃꯍꯥꯎꯁꯤꯗ ꯑꯣꯛꯁꯥꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯎꯕꯗꯤ ꯃꯅꯝꯁꯨ ꯅꯨꯡꯁꯤꯕ ꯆꯥꯕꯁꯨ ꯅꯨꯡꯉꯥꯏꯕ Khá ok. 또 마레 나세 ꯑꯗꯨ ꯑꯩꯈꯣꯏ ꯅꯥꯒꯥꯁꯤꯡ ꯖꯤꯂꯤꯔꯣꯡ ꯃꯤꯁꯤꯡꯗꯤ ꯑꯁꯤꯁꯤ ꯆꯥꯔꯝꯅꯤ ꯑꯅ ꯈꯟꯕꯗ ꯆꯥꯕ ꯍꯩꯔꯝꯅꯤꯕ ꯑꯗꯨ ꯃꯣꯏꯗꯤ ꯆꯥꯕ ꯃꯇꯝꯗ ꯑꯁꯤ ꯆꯥꯕ ꯃꯇꯝꯗ ꯍꯥꯎꯒꯅꯤ ꯍꯥꯏꯕꯗꯨ ꯈꯪꯗꯤ ꯈꯪꯔꯝꯅꯤ ꯑꯗꯨ ꯆꯥꯛ ꯆꯥꯔꯨꯈꯤꯌꯦ ꯚꯤꯗꯤꯑꯣ ꯀꯞꯂꯒ ꯆꯥꯛ ꯆꯥꯕꯁꯦ
ꯐꯖꯅ ꯆꯥꯛ ꯄꯨꯊꯟꯕ ꯌꯥꯗꯦ ꯑꯗꯨꯅ ꯌꯦꯡꯕꯤꯕ ꯃꯤ ꯃꯌꯥꯝꯕꯨ thank you everyone. Please don't forget to subscribe, share and like, comment. Thank you, bye. Sao chào kia cô? Dạ, bye hai video. Bye. Ừ.